ngasi nungdan phongkiba pandangi pause deki marup pau khara khanga chiraga miyam da khudo tamjige mikhal loibaga Manipur gi wathok loisingani haramba Home Minister Manipur da lakadabani CPI Lok Sabha mikhal loibaga Manipur gi wathok loisingani haikiba Union Home Minister Amisa Manipur da laktuna lan ase loisilo haina Communist Party of India CPI Manipur State Council na phongdorakle CPI thadorapachira amadi Jiribam fawa sandorakli lan ase Center na mateng panglibra haibasi miyamna hangduna laklaba wahang amani lan asi lengang kari thaudang lawgadage haibadesu ngasi phawa mayek sengna uba phangdre Jiribam da khakta natana amuk nang hongnana kautro amasung morang prel da akamba mawngda lan chatharakle maram asina isit asida thokliba lan asi loisingani haibage thajaba adu leitre mikhol loibaga Manipur gi wathok loisingani haikiba Union Home Minister Amisa Masawa Manipur da laktuna lan asi loisingadabani lebaki luraba thawdo wathok kya war simpurapagi mahutta Prime Minister ni Orissa amadi Andhra Pradesh ke Chief Minister singi wachapagi tharamda chatuna saruk yariba se kari maram ginau Manipur gi wathok achi Prime Minister amarge maribak to thokpa wathok na tabra mamangi ani suba PM tamda usinnadana amade khangsinadana leirabaso haujiti khampham thoklei Manipur gi problem achi India gi miyam ge thengnariba women problem amane Machida kariguma Prime Minister na khangsin usinadaba tarabade Prime Minister ama oibagi matik saribra haibase miyamna soidina hangnarakane maram aduna hadakki ahumlak suba Prime Minister Modi gi tam achida Manipur Chief Minister kauguna Assembly mipham phamanduna punnama pu tashinaba puraknaba honafam toi maduna taduna leba asige tonga ba state chingi Chief Minister singi wasakpa thiduna leirabade India asi India gi oigane thajadre Manipur gi Chief Minister na CM ama oibagi chapsaba magun adu phongdokpiyo Jiribam gi oiriba phibam asida hakthengnana chatuna amade kauktrong moyang pural da Chief Minister na chafam thoi khudong thiba thokliba mafam chinga sida lenga ki maikedige matik chaba security force sing thagadabane machida natana central force chinge high officer sing kaugduna makhoina chathariba achoiba thauchil sing wakhal tahanduna solution puraknaba lambi yapa mathau tai haina sichira asina phongdorakle Indian Force na kuke terroristing checknaba ngamloidaba oirabade miyamna thengnajage committee sahi ama hena maite foroki mathagda landaduna micha miyam haliba kuki terroristing ba Indian Force na checknaba ngamloidaba oirabade miyam thengnajage chapchaba power sinabiro haina peace committee wangkai kendrage maikai dige center amadi state lengakta thamlakle awabata ba Jiribam ki miyamda tengbang pinaba khongjake mangoina na World United Craft wangkai gi sanglenda ngasi paumi singa unaba amada committee ICK Kambenan Naurep Mahendra na phongdokhibada chahi ama helaklava irang asida awa taraba miyamda peace committee wangkai kendra na mateng pangudana agle ngasi gi charu ama oina miyam gi mateng galonina hauzi awa tariba Jiribam gi miyamda su tembang pinaba tha asigi kungamathoi dege kungamari fawa Jiribam da chatlagane maram aduna lamdam asigi miyamna su Jiribam da lariba miyam gi damak GPN number S794879298 amade S73202219 da angamba chel gi mateng pangbiyo haina paujelakle mahakna makha taraduna ngachi fawa Jiribam na tholiveira ngachi laksinaba Chief Secretary Security Advisor amadi DGP na chapsaba action amata lokhalakwa uday maiteg yum ngak sembagi mahuta Assam Rifles na maiteg singbu atopa mafam singda hondoklaba matung Ukising yung may thakiba si manung da aron bakari agenda ama leirabra haibagi chinaba lay haike. Tarang pansuba Lok Sabha gi ahamba session phamlagane Prime Minister Narendra Modi ni luchingba ahum suba NJ lengak lapaga iroinana tarang pansuba Lok Sabha gi ahamba mipham tha asigi kungamari dege numit tarani phamlagane hairi. Nauna Parliamentary Affairs ke Minister oiraba Kiran Rijiju na mahaki extra mathaki ofam ase phongdol aduna Numitarani gi oiba tarani pansuba Lok Sabha gi ahamba mipham asida nauna mai paklaba parliament ke member sing puna wasak lawminaba amade speaker khanbage mikhal pangthok pagalunina president gi address amasung warol sijo khanagane mipham achi June ani da loisingani hare Union Minister Kiran Rijiju na mahaki expose thadorakpa warol makha taraduna Rajya Sabha gi mipham na tha asigi kungatare tigi hauraga June ahum fawa phangani haraduna miyam na kalamba mihut chingi mathaudi miyam amadi leba asibo seba tawbane leba achigi miyoy kro jamani forum achigi aningba apamba
thunganaba misina khananabagi amadi debate taunabagi khwaidagi maru oba platform de parliament achine hainasu phongdorakli. Jiribam amasung Manipurgi wathok loisinanaba assembly mipham khudakta kougadabani. Nupi marup mamang chegi me ahumdagi chatharariba Manipurgi wathok ase ngasidi lamjau khongna sakpa lamaigu Jiribam dasu chandorakre. Manipur amasung India gi double injilenga ase asuk sanglaba chai hanjilaklaba matam asi phawbada kauk thabagum thaduna thamliba khulai paibasing laksimba ngamdre. Jirida ama hatlambadana tena yung kaya lenga kilosang sing police outpost phawba mai thaduna tangoi olankre. Thawai hingnaba miyoi cha kaya khajiri khaktadana tena Assam phawbada lanjena halli haina all Manipur Nupi marup AMNL gi president TI Sakina thadorapa jira amana phongdorakle. Jiro asina makha taradana Chief Minister Masamaki Security Advance Group to Faba no may kapsilakli. Haujiti anaba team ama Force MRG CO da S ebom channel luching ba CM ge Advance team ama Infal Jiribam gi makha dalam video tek ta kadin jiri yaukre. Jiribam gi luraba tanda chida CM hakthenga chapa habase kanaba phangbadi yai adubo chawkraba watho asi solution purakani haibadudi uba phangdi haikhi. Maramaduna AMNM gi makedegi Manipur State Assembly ase khudakta kauraga wathok achi loisinba yanaba isbisel oina khanagadabani. Loyu leipai kainaba simbana kana kanano yumsa kaya mai thariba miha mipun chathariba makhoida karamba dandi pifam thopage haibado khanafam thoi tawgadaba chapchaba warep logadabani haire. Loyan Jiribam gi hantakki wathok achi lenga ki phamnaiba singde inchinu leibanadi kanaba phangloi. Khulai matik chana paiba miyoi kya thaurang tawduna leire khanglaba phawboda mara thangjinaduna leiriba si Nupi marupna yaningdaba phongdorakle. Aduga loina hauji boro vector de lanjenariba miyoi khara awaba phibamda leire harabasu makhoibo mafam chaba relief camp chingda hongdokpa ngamdriba se kari maramgidamaktano. Nupi marupki maikaidagi su lanjenariba punama masa masagi ingkol amasung masagi mayum hingolda lehenjaninge. Makhoida matik chaba security pidun lanjenariba punamakpo ne taba punchida hanjil hangadabane. Asigumba kangu ki mathakta thopa asi ana yawba crisis asi Manipur gi mapana thokpadadi Bharat ki Prime Minister amade Home Minister ne hekta pungning change. Dubu Manipur gi wathok asi di makhoina tumina laisele. Sahi ama hena PM na wangangu yakidabane. Handakti anauba lenga ama lakle. Maram adina chimpha pharaba wathok asi khudakta loisinanaba hotnafam thokle. Union Home Minister su hanagi Amit Shah na pairabanina Lok Sabha election matungda solve tawgani haikibadina yengduna leiba yararoi. Chap chaba woroisin puraknaba param yatlo haire. Hakchan dispose tawragane. Jiribam police station na case ama lokhapagalonina laikhidraba nan Manipur amagi hakchang Jiribam ge phamung yangkhai leiba hospital ge mokta tha asigi taradage thamlakhiba miyoi asigi mari matana ngasidagi numit 8 ni ge manungda claim tawdrabade District Magistrate ke ayaba lauraga haunabi matung ina hakchang dispose tawkhagarni haina Jiribam police station ge ASI aduga case asigi IO oiriba MD Majubur Rahman thadorapa jiro amada khangalakle.